Bisnupur District की मोइरांग Police Station कोनबा नारायण सेना लेबा अनीसुब Indian Reserve Battalion Headquarters तगी नोंगमई अमसुंग नोंगमई मरु सिंह लाखिबगी केस ता चेनबा मियोई तरेट की मथक्ता Central Bureau of Investigation CBI ना ngasi charge sheet thagatkhre Guwahati da leiba Chief Judicial Magistrate Kamrup Metro gi court ta thagatkiba charge sheet da Laishram Prem Singh Komukjam Dhiren Moirang Them Anand Singh Athopam Kajit Atopam Ming Kisorjit Lakrakpam Michael Mangangcha Konthozam Romojit Maitei amasung Kaisam Johnson Hairiba Meeoi tarit asi accused ni haina palli Panbayai mamang chahi lisingani kulumdoi August ahumda missing yamlaba miyamna naran senada leiba ani suba Indian Reserve Battalion Headquarters ta thomjinduna nongmai chahum nongmai maru lising taramapan ga chanipan yauna potlam kaya lakhare haiduna Moirang Police Station da FIR ama chanki loinana chahi adumakki August kunmarida CBI na case ama registered tawduna thaudok adugi matangda thijinduna lakibani